Lakhipur online puthok saba Jun gi tang tara taret laibak pokpa numit ki Khomjinba Pao tabirase. Ahan bada maru oipa pao. Assam gi Sibsagar da gas likoi bagi thodok ngasi phawba thingba ngamdana lairi. Ahmedabad ta thokiba Air India plane kudong thiba ki thodok ta siba mi gi masing chani ga humbutara sukre haksang marputara masak khangdokre. भारत की मिसिंग थीबा की थबक लागलिबा चाही लिसिंग अनि का कुंतरे त पांगथोक लगनी ISSLC की कंपार्टमेंटल एग्जाम की रिजल्ट लौथोखरे ईरान की स्टेट टीवी स्टूडियो अमदा पाव पारिंगेदा इजराइल लांदादुना अमांगा ताथोगनखरे ओजा थौदाम बाबा तोंबी लेखितबदा माइगे कयादगी मखाताना अवाब फोंदोकनरकली अमसुंग जिरिबाम द चथरीबा फुटसल टूर्नामेंट की क्वार्टर फाइनल नॉकआउट राउंड हयेंगदगी हौरगनी हौजिक मपुंग ओइबा पाउ ताबिरसे आसाम की सिबसागर जिला की रुद्रसागर ऑयल फील्ड की मनुंग चनबदा लैबा रिक नंबर 493 थोकिबा गैस लीक ओइबगी थौदोक हौजिकसु लेफनबा ngamdana लैरि नगनबदा लैबा मफम सिंगी मियाम अमदि सासन की दमक सेक्सिल थौरांग लौखटख्रे हौकिबा जुनगी 12 सगोलसन नुमितगी हौदुना लीक ओइरखिबगी थौदोक असिना मरम ओइरगा मफम अदुगी नगनबदा लैबा इमुंग हुंबुतरागी मथक्ता युम होंगदुना साफागदबा मफम सिंगदा लहनख्रे थौदोक थोफमदगी किलोमीटर अमगी मनुंगदा लैबा मफमगी नुंगसित मोसिनबगी चांग एक्सपर्ट सिंगना येंगसिल्ली अकनबा मखोलगा लोइनना गैस थोकपना मरम ओइरगा मफम अदुगी मियाम मिपाइबा पोकनारे हाइरि Stay informed with Lakhipuronline. हौकिबा सगोलसन निमित्ता अहमदाबाद ता थोकिबा एयर इंडिया की प्लेन खुदोंथिबगी थौदा हक्सांग मरफुतरा की मसक खंगदोकपा ngamkhre amasung makhoi gi imung manungda sinakhre hairi forensic team singna asiba hक्सांग सिंग अदु मसक खंगदोननबगी दमक DNA profiling तौबगी थबक लेपा लेतना चथरी पनबजाय थौदोक अदुदा प्लेन अदुगी पैसेंजर अमदि क्रू थारगा मियोय चनिगनि फुमाथोय अदुगा मखादा तासिनखिबगी थौदोकतना अतै मियोय 19 सिखिबनि हाइरि मसीगी मरक्ता ममिंग लेरबा फिल्म मेकर महेश जिरवालासु थौदोक थोकपा निमित असिदगी थीबा फंगदना लेरकपना प्लेन अदुना मेघानी नगर की बीजे मेडिकल कॉलेज की हॉस्टल बिल्डिंग दा तासिनखिबा थौदोकता महाक्सु यावख्रबरा हाइना चिंगनरे महाकी इमुंग मनुंगी मियोय सिंगना DNA सैंपल पिखरे अमसुंग फोरेंसिक रिपोर्ट ngaiduna लेरि भारत की मिसिंग थीबा की थबक लागलिबा चाही लिसिंग अनिगा कुंतरे त पांगथोकलगनी हाइना भारत सरकार की होम मिनिस्ट्री न लौथोखरे केंद्र की होम मिनिस्टर अमित शाह न मयाय तांबल लौदुना हिरमसिगी मतंगदा अवांगबा थाकी मिफम अमा पांगथोकलबा मतुंगदा ngarang वफम असि लौथोखिबनी मसिगी रेफरेंस डेट मार्च की तांग अमा लिसिंग अनिगा कुंतरे ओइगनी हाइरे सेंसस असि अहानबदा लिसिंग अनिगा कुनमाथोय द पांगथोकनी हाइना तौरंबा दु कोविड-19 लाइचट नमरम ओइरगा ngamkhidabani नौना पांगथोकदबा सेंसस असि भारत की पुआरिदा अहानबा ओइना मपुंग फाना डिजिटल ओइगनी हाइरे सेंसस असिना लेबाक की मिसिंग लिटरेसी रेट इकोनॉमिक एक्टिविटी अमसुंग युम कैगी फिबम गुंबा मरुइबा डाटा कया खंगबदा मतेंग पांगलगनी ईरान अमसुंग इजराइल की मरक्ता सोगनरिबा लान असिना मरम ओइरगा तेहरान दा लैरिबा भारत की माहिरोय सिंगो ईरान की अतोपा शहर कोम दा अथुबा मतम दा पुथोकनबा थौरांग तौखरे इंडियन एम्बासी न मफम अदुदा लैरिबा भारत की मियोय सिंगदा सेक्सिना लैनबा अमसुंग हेल्पलाइन नंबर सिंग पिखरे ईरान की मिनिस्ट्री ऑफ हेल्थ की मतुंगिना ngarang फावबदा इजराइल की एयर स्ट्राइक न मरम ओइरगा ईरान दा मियोय चनिगा कुनमरी सिखरे अमरोमदा ईरान न लंदादुना इजराइल दा मियोय कुनमरी हाटखरे हाइरे ngarang numidang wairamda Tehran da laiba Iran gi state TV studio amada pau paringeda Israel na landaduna amanga tathogankre Assam State Education Board na ngarang SSLC compartmental exam ge result lauthokre pass tobagi chang chada 15.08 oiki mahiroi lising yangkai mari chatruka kunthra taruk parikha thakibagi manungda chambriga kunithoi na first division da लिसिंग निपान समापन का हुंबुतरा मंगाना सेकेंड डिवीजन दा अमदे लिसिंग मरी का चामा का मरफु निपाना थर्ड डिवीजन दा पास तौखे माहिरोय सिंग की एडमिशन की दमक ngasiदगी जून की तांग 16 फावबा दर्पण पोर्टल हांगदोक नबा खंगनख्रे जुलाई की तांग अनि की मनुंगदा माहिसंग सिंग एडमिशन की थबक लोइसिंग के दबनी हाइरि हिरमसि की मतंग दा अकुप मरोल की दमक
darpan.ahec.assam.gov.in amasung darpan.ahscconline.in da yengba yangani hairi. Kasar district ki tongan ba mafam singdagi handak chahi gi oina SSLC amadi higher secondary parikha da mai pakraba mahiroi singbu taramna okpagi thormama haukiba nongmaijing nimita all Kasar district students union asuna Assam Sahitya Sabha Silchar gi loisangda chinglemna pangthokre. Manipur da nauna COVID-19 positive oiba mioi taret thengnakibaga loinana ngarang phawbada mioi kun positive oiba thengnare. Pao asigi matung ina Imphal West district da mioi 13, Imphal East da mioi 3 aduga Thoubal, Bisnupur amasung Kakching jila da mioi amamam positive oiba thengnare hairi. Assam yauna awang nokpoki raija pumnamakta numit kharani asi mayai oiraptagina akanma nong churaba yai haina aingasagi loisang India Meteorological Department IMD gi pau amada hairi. Pao asigi matungina Assam, Arunachal Pradesh, Manipur, Mizoram, Tripura, Nagaland amasung Meghalaya gi tongan mafam singda akhak arauga loinana mayai oiraptagina akanma nong churaba yai loinana nungthil gi matamda sabagi chang degree Celsius 15 dagina 32 gi manungda oigani hairi. Delhi ki khungsekta leiriba Assam ki mitei right activist Dr. Maimom Santi Kumar bu Delhi da leiriba Assam, Tripura, Manipur gi apunba loop ki member singna lengyan fi huktuna taramna okre miyam punna chagle namasu sinke makata na mitei kanglup ki chawkhat thorang gi matangda hiram kaya kupna warisana ke lakli balising ani ga kuntaruk ki Assam Assembly gi mikhalda mitei amabo Assembly da thagatpagi matangda su atmalna Delhi dagi pangthokpa yaba thawai kaya pangthokani haina phongdoke miphamadu da Kaisam Ibem Chaubi, Sanatombi, Chapram Bijoya, Sunita, Sangita, Rahul, Ratan, Dr. NM Singh na chingba miyoi singa saruk jakhe haire. Manipuri Sahitya Parisar Assam ki VP oiramba Thaudam Baba Tomina laikidabada Naharol Khorirol Silup Assam Lakhipurna Silup ki sangle nangarang awaba phangdokre. Ngangom Basanta Kumar na mipama poidana pangthokiba thauramda Kabi Thoksom Bishana na laikidraba oja asigi punsi amasung mahakna pangthokpiramba thabak thorom kaya gi matangda warol thambiki amasung Silup ki member singna minute ama tumina leiduna thaunijaki. Shri Thodam Babatombi Hojai Lamdamgi Sahitagi Thabak Thoram Kayada Achauba Thudang Yaduna Lakpa Aiba Singi Manungda Singtha Ningai Hoiba Aibani Handok Loini Social Activist ni Kasar Lakhipur gi Benakandi Part 1 da Khistagi Lisinga Masama Pan Nifumdoi April Mari da Pokhi Hojai da Jumding Duna Laiki Mahaki Phong Kraba Lairik Sing Sahi Humpugi Pakhang Lila Lisinga Masama Pan Marputra Mari Isa Laisabi Imo Pakhang Lila Lisingani ga Manga Wakal Lairang Saireng Lisingani ga Taruk na Chingbani Dokhin Hojai High School gi Headmaster Suoi Birami Manipuri Sahitya Parishad Hojai District Committee ki President Suoi Birami Hojai Lamdam gi Tang Laba Aiba Sina Jun gi Tang 12 da Taibang gi Deng di Paliba Ngamnamakka Thamoi gi Mari Thadat Lamlaga Lai gi Khya Tan Kibada Naharol Parirol Silup Assam Lakhipurna Awaba Phongdokpagi Thoram ama sinjabani. Manipuri Short Story Society India na senduna Society asigi VP amasung advisor oibiramba potharaba principal Thaudam Baba Tomina laikidabada awapa phongdokpagi mipamama loop ki working president Kaisam Bitapati na mipamma poiduna amasung loop ki hanagi president Ingudam Binod amasung Manipuri Chanura Khorjai loop Kasar ki president Sobam Ongbi Jayantina presidium member oiduna Khorirol Sanglen Lakhipur da ngarang pangthokre. Laikidrabagi maramda loop ki VP Khaidem Kanta loinana Ngangom Baba Macha Thoksom Nalini Kumar Sobam Jayantina chingba miyoi singna wa ngang ki baga loinana minute ama tumina leiduna thaunijaki. Hojai gi aiba Sahitya Bhushan Thaudam Baba Tomina haukiba chaichat 12 da laikidabada Bharatiya Dalit Sahitya Academy BDSA Manipur branch na branch asigi office da state president Dr. R.K. Gunachandra na preside tawduna awapa phongdokpagi mipamama phamkre mahakna laikidaba si Sahitya gi lamda menkatpa ngamlaroi daba achauba mangjaba amani haina phongdorakli.
All Jiribam Sports Association Sinduna Jiribam Higher Secondary School ki sanabungda team Taramapana Saruk Jaduna Sanariba Ahanba Satish Chandra Rai Memorial Mini Boys Under 13 Futsal Tournament Lisinganiga Kunmangagi Ngarang Sanakiba Aroiba Pre-Quarter Final League Round Match ki Ahanba Match sa Ichel Club na Sinlon Club po goal ahum suinoda Ani suba match sa Mayra Club na YLC bu goal ama suinoda amadi ahum suba match na KMYC na CKC Bibo goal ahum suinoda maiti bapiki match sing asi Aziz Haider e Joy Kumar amadi Iqbal na conduct tobiki tournament asigi hayeng June gi tang 19 gi nungthil pung ahum taba matamda quarter final knockout round gi ahanba match sa SBNYC na KMYC ga sanagani ani suba match nungthil gi pung mari taba matamda CKC B ga Sonapur GPSA ga sanaragani Nungairaba Pao Yoga acupressure amadi physiotherapy gi matengna atom gi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Khanganjaba ma healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore healthcare ki field da skill development oiriba medical laboratory technician operation theater technician physiotherapist radiology imaging technician patient care management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu tabak pizabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chimbagi atenma matamgi oiba course singi tamaktasu admission haujare akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchada Lingsibirabu Natraga mobile number 939573245 da of Honobio Lakhipur online channel asibu yengbiri basina pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basina subscribe tawbiu Aroibada maruoiba pau amukhanna Assam gi Sibsagar da gas leak oibagi thodok ngasi phawba thingba ngamdana leiri Ahmedabad ta thokiba Air India plane khudongthibagi thodokta siba mi gi masing chani ga humbutra sukre hakjang marputara masak khangdokre Bharat ki missing thibagi thabak lagliba chahi lisingani ga kuntare ta pangthoklagani ISSLC gi compartmental exam ki result lauthokre Iran ki state TV studio amada pau paringeda Israel landaduna amanga tatogan khre Oza thodam baba tumbi laikhitabada maige kayadagi makhatana awaba phongdoknarakli amasung Jiribam da chathariba futsal tournament ki quarter final knockout round hayengdagi hauragani Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare